Tengnopal District ki Maring Furup na Kundaba Moirangthel Khulda ahum suba Sam Rifles na kem sanabagi damag Khulning Thauda no objection pidaba yaroi haina takhalakpadagi Maring Furup ki miyam na no objection piba yaroi haina warep kre hiramasiga mari lainana Maring Furup na Kundaba Real Ram Center Khulda Real Ram Area Maring Organization na sinduna miyam gi mifama mapang thokhe mifama se Moirangthel gi ningthauna Real Ram Area Maring Organization amade Maring Uparup Assembly da hiramasi matang da yengsin bina ba wakalakpadagi pangthokibane mifamaduda Real Ram Area Maring Organization gi ayaba yaudana Eastern Maring gi ningthau singna Security Force ki camp sanaba no objection piba yaroi haina warip nakibani haire Masigi Ramoge meeting da maru oina hat Assam Rifles kangbuna Moirangthel ge village da game sananaba Moirangthel gi thauda lamgi no objection yu haina kanna taksalakpa yaningde si tawbiganu ge ayaba yaudana misingna ringi lamda sarakpa sina ahan banate si makhatana tawnaba